मालेम सक्ताक्लिबा सानारोइसिंगदा पीफम थोकपा खुदोंचाबसिंग हेन्ना पीरगनी हाइना चीफ मिनिस्टर एन बिरेनना सानारोइसिंगि निमित्ता फोंदोक्रे। मणिपुर लेंगाकना मणिपुर स्टेट कोऑपरेटिव बैंक का खुसमनदुना सेल्फ हेल्प ग्रुप यावना पुन्ना मियोय चामग हुमुद्रा मापंदा लुपा कोटी अनि हेंबगी लोन सेंफम येंथोक्रे। अमसुंग हेस्को अमदी IBST न सेकमाइजिंदा फूड प्रोसेसिंग की कमन फैसिलिटी कम ट्रेनिंग सेंटर अमा खुंजासिंगदा संगादुनी खुसिनग्रे। मयाम खुरुमजरे अदम नेंगबिरी बिस इम्पैक्ट न्यूज नि आई पिंकी ओक्रमना हौजे पुंजासी फावबगी मरुइबा पाउसिंग मियाम द पिजरी। Department of Youth Affairs and Sports Manipur na sinduna ngasi sanaroi singi numit pangthokre. Thauram asi kumja lising amga chamapan marfutara mapan gi February tara mari dagi kunmanga faubada Manipur na yumbu oiduna pangthokiba manga suba National Games aduda Manipur na gold medal nifumapan silver medal kunmari amadi bronze medal kuntra mapan lawkhibaga loinana games asida apunba point chamriga marfumari fangduna lemchaningai oiraba Raja Balendra Singh Trophy gi mapu oikiba numit adubu ningsingba oina kumja lising anigi February kun manga dagi sanaroi singi numit haina pangthoktuna lakli. Manipur ki Chief Minister N Biren Singh IFCD amadi UAS ke Minister Letpau Haukip UAS ke Secretary Bobby Waikhom IAS ka loinana UAS ki masak naiba amadi lamda masiki tongan ba sana khonaba gi lamda thawai hakchang yauna thopuri ba miyoi kayana ngasi gi khumal lampak main stadium da saruk yakhiba thauram aduda tongan ba masana kaya da sanari ba sanaroi kayana khumal lampak stadium gi akoibada chen ki ba lamchil aduda saruk yakhi. Thauram aduda athoiba mithunglen oina saruk yakhiba Manipur gi Chief Minister N Birena ngasi dagi hauna tongan ba masana kayada angamba thauna lingjel puthoktuna Manipur bu malem asida masak takliba sanaroi sing asida pifam tokpa khudong chaba sing hena piragani haiba wafam thamki. Main stadium se ngasi salliba 30,000 ki capacity se 50,000 capacity yaung na ba na madudai da crore kaya ki provision ama flood light ki facility hamna na crore kaya ki schemes ama hockey field ki assortment sana na bagi adugumba 100 crore do karai da sakra promotion ko no se ko nice ai mayam da thajaba pige sports kumba education kumba health kumba da corruption changaba katukaran changaba madugi society do maham ta ba society mo ra kana kumiman mo sports kumba sti yam transparent hoigala bani health kumbasidi education kumbasidi backbone of the society ni ai ngasi miyam da assurance loge adugum posak sing do 7 yang rabadug ma bharat sarkar na Manipur gi damta khallaga Manipur gi miyang gi damta sanaroi sing gi damta sanaroi bi yokhal li miyang gi damta khallaga tharak ki posak ado kara ida properly utilize to bro to price ai gi mind di doubt lai re adu bai independent agency ma damado ai soi da mayam interest ai ticket an ngani na ngasi matung da deina any association ai mayam da appeal to jise isa sing inau sing mapan da sana ba salam da gi matam da in advance government khangan biyo in advance later ga paisa do loan wina lor ga sapiyo. Manipur langakna Manipur State Cooperative Bank ka khusamnaduna ngasi tongan ba self help group yauna punna miyoi chamaga humbudra mapanda lupa koti ani lakh kuntra manga ga lising amagi loan gi senfam sing yenthokre. Miyam gi numit pangthokpadagi miyam na thengnari ba khudong chadaba kaya adubu khangdok pangam laduna ngasidi thabak suningba miyoi singda lol piduna makhoi gi senthok lambi leihanana ba lengak asina hotnari haibadu mayek sengale haina Chief Minister Nongthomam Birena ngasi CM gi secretariat ta loan yenthokpagi thoramadu da phongdokhi. Mahakna hai Manipur State Cooperative Bank ka khusamnaraga loan gi senfam yenthokpa si ngasi gi asi tharga ahumlak subani. White collar job khakta ngairaga leibagi mahuta masa ga chana pathabak sing paikhatuna senthok lambi leihanana ba lengak asina makhata na hotna khigani loinana fangliba loan gi senfam sing adubu loni singna niyam chumna sisinaduna hena chawkhatna ba hotna biyu haina appeal tawki. Ngasi piriba loan gi apunba senfam gi manungda masa ga chana ba thabak sujanana ba loan pibiyu haina miyam gi numita lakhiba miyoi yangkhai ni thoida apunba senfam oina lupa koti amaga lakh kuntra nipan ga lising kuntra mari gi loan gi senfam sing yenthokhi. Panbaya badi mamang dasu miyam gi numita lakhiba miyoi kunmapan dasu lupa lakh marfu mari ga lising hongfu gi loan MSCV na pikhrabani.
हौजिक फाउबदा मियाम गी नुमित अमदी चिंगी लुचिंग सिंगी नुमित लाखिबा मियोय मरफुमा थोइदा लोन पीदुना मसा मसा गी थबक पाइखतबा हौननबा लेंगाक असिना होनख्रे ngasi loan gi senfam sing adu maru oina piggery farm amadi dairy farm tauningba miyoi sing dukan famba handloom and handicraft embroidery amadi tongan tongan ba khutsa hebagi senfam sing da yumfam oigadaba masa masa gi thabak sing paikhatpa haunana ba pikhibani government sigi koi target koi mission hai batare Manipur ladiba lairasu hairaba madi haitaba thabak phangdaba mayam si loina white color job ta moi buloina koina thabak piba ningba thungan bading ngamdabanina koina makoina haiba skilled makoina khangjaba makoina pamjaba sinfamda thabak piraga lairiba individual family singdubu uplift to wai base koigi aduguma target koigi mission oijaba masigi outcomes na karai dagi no haibabu government na nauna hek lakhuga pangthok chaba miyam gi numit thaina 100 assembly leibana maram oiraga hayeng tarik kuntaruk pangthokani miyam gi numit amadi tarik 10 khudingi pangthoiba dugumba singi luchingba amadi civil society leaders singi numit haina numin ini thambasida ekhoida madugi kana ba yam phangbuduna akoina bank gi kuthang da department kya gi kuthang akoina process to bani chief minister na sugumba lol ama pibi se yamna nungai ba akoi gi ok kumba loi ge na khanjai aina haijaru budagi miyam gi numit chalaga haijaru budagi pibira pane tabak sing je akoi chauthok na ba dum singba ngamna ba taujage na khalle government da su yamna asi afaba khongthang ne haina haijani mana masing tharaga leijabne ada matam khara ahang ba leibisida ok loijage na khanbadagi loan piye bigi wari se sum tabadagi bank sum tanajaraga thajarubune adu yam thuna pange Mayang Imphal gi Sekmaizin Thongam Khulda Food Processing gi Common Facility Cum Training Center oigadaba building ama sangaduna khunja singda khusinakre Common Facility Cum Training Center adu Institute of Bioresource and Sustainable Development IBST gi Director Professor Dinabandhu Sahu amasung Himalayan Environmental Studies and Conservation Organization HESCO gi Chairman Anil Prakash Joshi na haunabi matung ina sangaki Center asi Himalayan Environmental Studies and Conservation Organization amasung IBST na Department of Biotechnology Government of India gi miting makhada food processing chawkhat hannabagi paikhalakpa khongthangi saruk ama oina semgalakhibani IBST gi Director Dinabandhu na Center asi IBST na senthang pumna makthadaduna sabani loinana Center asi gi technical gi oiba thabak thauram singna HESCO na pigani Center asida lamdam asigi miyamda chakhaudagi hauraga haira mahai marong na chingba processing tawbagi training fanghanbada achauba mateng amasu piragani haiki Forest and Environment Minister Sri Thaunauzam Shyam Kumar Nangasi Save the Future Pollution is Controllable haiba thimda pollution gi mayokta changsingadaba campaign ama Manipur Pollution Control Board MPCB gi Imphal West DC Office Complex Lamphel Pata leiba office da hawdokre Tangleipung ground oinamda March ani dagi manga fawba pangthokadaba Tanglei Festival ga mari leinana campaign asi pangthokpani Thauramadu Minister Shyam Kumar na Chief Guest ki warol piraduna campaign asina state asigi fibam sokna mahusagi khal kairakliba asibu laksinana ba pambai amadi thaurang singi matangda miyamda awareness piba ngamlagani haiba thajaba phongdoki amadi campaign asina aruba pollution free oiba environment ama puraknabagi mathautaba machak sing semgatnana ba pandam thamli haina su phongdoki Board asina pollution control taunana ba amadi sustainable development kaloinana environmental quality protect taunana ba objective amaga loinana changsilli haiba wafam su thamki ngasi gi thauramadu da MPCV gi chairman L Radha Kishore Kumbi Assembly constituency gi MLA SB Singh amadi hanagi minister Dr Mohammad Maniruddin Sheikh na chingba kaya su saruk yakhi thauram gi saruk ama oina minister TI Shyam Kumar na rally amasu lamthaki ngasi lamthariba rally asigi manungda miyoi mari na saba ahanba kanglup asina Imphal Jiribam amadi Assam gi Hailakandi yoruraba matungda lambi asimaktada March amada halakani bike amadi cycle tongba anisuba kanglup asina Lamfelpat Moirang Kakching Thobal amadi Oinam na chingba mafam kayada tongan ba pauzel kaya puba poster sing puduna chatkani
Panbayai, Oinam Sports Association na Anglai Festival asi MPC biga punna sinduna Oinam gi Tangleibung ground da pangthokadoribani. Saigen Health Technology na lamdam asida leiriba miyamda ana layengi kanglonda anoba inot ama pinanaba pandam thamli haina group asigi co-founder amadi CEO Dr. Laishram Tanushree na thamlakli. Impact News ka khanana unaba amada Dr. Laishram Tanushree na hai India yauna chakhalakliba leibak singda doctor patient ratio asi malemda leiriba chatna kanglon na piribadagi yamna hanthana leiri. Fiba masida Saigen Health Technology na mobile amadi internet ki mateng na patient amadi ana layeng da paisa changdana amadi apamba matamda experience leiraba doctor singa consult tauba anaba diagnosis tauba loinana treatment chathabagi khudong chaba fangalagani. Anoba ana layeng asigi mateng na patient amada darkar leiba hidak langthak diet amadi kari karamba sajel tauduna tungdo oirakpa yaba laina singdagi ngakthokbagi maram kaya mobile amadi email gi khuthangda khanganba ngamlagani. Mahakna makha taraduna Saigen Health Technology asi Manipur gumba state ki oina yamna kanabo oigani. Technology asigi mateng na state asigi manung hanjina leiba miyoi singdasu afaba makhalgi ana layengi khudong chaba araiba amadi ahongba mamalda fanghanba ngamlagani. State asida technology asi chatnaba yananaba mari leinaba department amadi lenga ka wari sananaba thaurang leire loinana athuba matamda district health center singda anoba makhalgi ana layengi khudong chaba asi miyamna fanghalagani hainasu thamlakli. अखोइना गेदर तौरिबा कनो मयाम से डेटा मयाम से सिदगी अखोइना खंगतलबा पॉइंट्स मयाम अमा एनालाइसिस तौननबा एल्गोरिथम मयाम अमा लैरे अखोइगी अदुगी मतुंगिना हुजिकी तुंगदा लाकदबा लैना मयाम असि प्रिडिक्ट तौबा समना हायरबदा चही 5 नत्रगा 10 लेरकांदा नंगि डायबिटीज नारकपा याय नत्रगा हाइपरटेंशन नारकपा याय हाइबगी अदुगी खुदोंचाबा अमा लैरी रिस्क फैक्टर वांगबा मी मयाम असिदा हाइरिबा लैना मयाम असिदगी प्रिवेंटिव मेजर मयाम अमा अखोइना पीबा अखोइना पिजरिबा कनोसी सॉल्यूशन सी डाइट एक्सरसाइज प्लान्स as well as making healthy lifestyle choices hai tare ko mana nang ngasi gi oina calorie asuk chau natraga na vitamin asuk nang on the wali base mengkhat pa phai adu gi mathakta exercise ta nang ngasi calorie step lising ama chalu natraga lising manga chalu nang calorie sham burn to gadabni hai bagi sigi plan me ama semdoktuna nungti gi oiba advice me ama pibiba BJP Manipur Pradesh ki makhada BJP Nambol Mandal na sinduna nongmagi oiba booth level workers training program amangasi pangthokre Rashtriya Prasishan Abhiyan project ki makhada BJP ki workers singa government ki scheme sing miyamda mathau karamna yauhangadagi haibagi matangda training program adu utlauda leiba Pandit Din Dayal Upadhyaya Institute of Agricultural Sciences ki holda pangthokibani training program adu hawdokpada athoiba mithunglen oina saruk yakhiba Rajya Sabha ki MP su oiriba BJP Manipur Pradesh ki President KSH Bhavanandana phongdokhibada BJP haiba political party asi masagi oiba top top principle amagi makhada ethics ngakna chatpa party amani matam amada parliament ta supnagi MP ani khak leiramba party asina ngasi India ki state tara mapanda lengak pa bangamlak pa haibasi party asina ngasi faubada ethics ngaktuna lakpa aduna achauba maram amani patriotism amadi nationalism gi ho sagatuna ngasi faubada party asina leibaki khallaga thauram thauda kaya pangthoktuna lakli Prime Minister Narendra Modi ki makhada lengak asina tola taraba lairaba singi damakta yaifa thaurang kaya paikhatuna lakli maramaduna booth level da BJP worker singda training piduna lengak na paikhalakliba scheme sing asigi fangfam thokpa miyamda ningthina yauhanba ngamnanaba thauram asi pangthokpani haina makna makhata na phongdokhi thauram aduga mari lenana center gi NDA government na chahi marida paikhatkiba thauram thauda kaya gi matangda su worker singda khanganki Thauramatuda BJP Manipur Pradesh ke leader kayana saruk yakhi decision loba kidna leramba Congress party na akoi na si tauraga moina akoi tungna sarkar se legidra leridra ha akiba mayama ma thadoga ngasi acho acho bu risk lodna hojik makta su hojik assembly election ga lok sabha ga election ga punna ba yadi na tauri basi apapa pora mane basi loina ma political party na masi yamna phaba yamna chuma gungthang ne na loina ma longna ba ngakani adu masi no mata kanam ta ngasi boda sa 70 years pala ba Congress na puthom ngamdana sum la ba pot ngatini
National Capital for Local Economics haibe hiramda nongmagi oiba seminar ama Manipur University da pangthokre. Seminar adu Biodiversity, Ecology and Environment Network Manipur gi taramatoi suba mapokumon ga mari lenana Manipur Institute of Technology ga khusamnaduna University asigi court hall da pangthokibani. Seminar hogdokpagi thoramadуда University asigi Vice Chancellor Professor Adya Prasad Pandey, MIT Manipur gi Principal Professor AK Hemkumar yauna University asigi oja amadi mahiroi singloinana tongan ba mioi kayana saruk yaki. Seminar adugi technical section da resource person kayana environment nupi gi oiba sendal lambi biodiversity gi kana balauba asina chingba hiram kayada wangangki. Biodiversities, and they are still to be studied, and some methods should be adopted to shape them, and also we should think that how they can be applied for the best cause of the state and the country as well. The nature has provided this state so many things. Now it is our responsibility to protect them, to preserve them, and to make them develop. Editors Guild Manipur na sinduna promotion of organic farming and value chain marketing haibe hiramda ngarang dagi North AOC da leiba Hotel Classic da chatharakiba paumi singi workshop ngasi loisinkhre. Horticulture and Soil Conservation Department ki senthang makhada pangthokiba seminar asi loisanbiki thauramadu da saruk yakiba Mission for Integrated Development of Horticulture gi officer in charge ke Jogesh Chandrana value chain development of horticulture crops haibe hiramda wangang laduna value chain haibadi pothok ama puthokpadagi consumer da yauhanbagi marakta leiba process adubuni Manipur da Agriculture Production Marketing Committee Act chatna handana lakpadu mamangi assembly mifam da pass tawkre act asi ningthina chatna raklabadi lawmi singna pothok puthokpa matamda yumfam leitabadagi khudong chadab adu kokpa ngamlagani madugi mathakta National Agricultural Market ta lawmi singna register tawraga puthokliba pothok sing leiba amadi yonbada hena kanaba fanglagani haiki Seminar asigi matangda pau ningthina iduna pauche gi khuthangda miyamda Horticulture and Soil Conservation Department na paikhalakliba thabak thauram sing khanghanbagi damak huye lampau Sangai Express Pauzel Naharol gi thodang amadi Aja Delhi gi paumi singda manapi duna ikai khumnaki Manipur da hanadi agriculture production Marketing Committee haiba APMC axis anade adubu hogiba hojik mamangi assembly da APMC gi bill si pass tawrena khanjai masina axi Manipur da chanaragadi ekogi farmers singi marketing da lermiba khudongcha da kya si kokani nam haidna government of India na launch tawba National Agriculture Market haidna sugumba platform amalai national market da masida farmers singna restart toksalaga mana puthoiba pot magi rate magi jaga dugi leriba pun musi hariba nam hariba national portal sida sangaga akoina masigi leiba yonba sigi thabak sida khudongchaba phangangani Kangpokpi district ki tongan ba mafamanida narcotic affairs and border na luchingba kangbu anina apunba ekar chamarom da tharamba popi pambi sing yanthatuna manghankhre Napna Luchingba Narcotic Control Bureau CBN Manipur Rifles IRB Cycle Police Station 38 AR Cycle amasung Imphal East Police ki personnel sing yauba kangbuna district adugi Denken Turel gi akoibada lam hectare humbudra romda tharamba popi pambi sing yanthatuna manghankibani Manghankiba popi pambi sing aduna lupa koti mariga lak marfutara rom gi senfam oigadaba kani kilogram chatret rom puthokpa ngamgani hairi Napna Luchingba Kangbu aduda district adugi cycle police station na konba Lunjang Khulgi Chingsang da tharamba popi pambi sing adu yanthatuna manghankibani hairi Ras Medicity gi tara mari rak suba foundation de gi thauram ngasi hospital asigi multi purpose hall da pangthokre
Mahut ki Minister Thaunawjum Shyam Kumar na tharom asida saruk yaraduna state asigi haksel gi kanglon khumang chawsil hanana ba private hospital singna achauba thodang lauri health tourism chawkat hanbada private hospital singi achauba thodang lai haina phongdokhi amadi medical gi lamda thabak tawriba singna kathokpaga loinana miyam gi mateng pangnana ba minister na appeal tawki tharom gi manung chana minister na VIP singi deluxe ward su sangakhi Koi miko kena di service na, mui bagi sao posisi mui kan mengang motorim ne. Miko tang soi bat, koi miko tang soi bakan koi posisi mang motorim ne. Koi Manipuri sing je, koi sana maturi. Sida kai noman nare so hayeng yenge, hangsit yenge. Ada soi ada kok sih so as pharmacy be sang laga ta, koi chemical chemist kam sang laga medicine lai ta sai. Maki root cause to. Adu thibi kasi adu na achau boleh nak yang tu hele. Takut sono koi gini. State government international government ini, Jennings so state government ini, medical college. Ada koi siso hospital so koi gini, Rasmiti siso koi gini. Atau hospital yang koi gini. State government ini minister ini lau biar apa, mati yang tu, lau lekar. Sida koi na Rasmiti sida koi na state government na minister ini funding tu lau lekar anda. Atau sida construction government mati yang government kulai, tak ada mana lagi. Sisi kalau terus sida mati yang tu pangga di, koi gini lain tu. Khanongpok apunba nupilup morena sinduna ngasi lup asigi office ta nongmagi oiba legal awareness program ama pangthokre awareness program adu Manipur State Legal Services Authority ki mityeng makhada District Legal Services Authority Chandel ka khusamna duna pangthoki bani thauram adu da more da leiba lever singi phangpham thokpa hak sing amasung lairaba lever singda Fanghangadaba government ki facility sing karam haina fangani haibagi matangda resource person oina advocate ke dhanena tharamadu da saruk yariba miyam da thamki ngasi ki tharamadu da Khanongpok apunba nupi luf more ki president TS Ibem Hal Leima amadi vice president CS Ibe Chalai masu saruk yakhi Pradhanmantri Ujwala Yojana program gi makhada ngasi Khundrakpam Assembly Constitution gi beneficiary chauhumda lemna cooking gas set sing yentokre BJP Manipur Pradesh Kisan Morcha Vice President Dr. KSS Kala gi liching makhada lemna gas yentokpa gi thoram adu pangthoki bani Pangai da leiba Ram School da pangthoki ba beneficiary singda cooking gas khusinaba gi thoram adu ga mari lenana Dr. KSS Kala na Impact News da phongdorokpada Khundrakpam Assembly Constituency ki oina Pradhanmantri Ujwala Yojana ki makhada cooking gas yentokpa asi ngasi gi asiga taruk laksubani mamangda su constituency asigi beneficiary chamri yankhaida cooking gas sing khusina kre makhata na phangpham thokpa beneficiary sing da su khusina ki gani haina phongdokhi thauramadu Manipur Industrial Development Corporation Limited and Manipur Electronic Development Corporation Limited ki chairman Dr. Radhe Shyam Yumnam, Manipur State Women's Development Corporation Limited ki chairperson S. Satyabhama na chingba maru oiba miwe kya na saruk yakhi. Kendra se ba lair ba miwe nupi singda koi awab do kokpang nang ta akoina gas se somu gas indenga manaraga entok chamne punna ngasi entok chahom ni han chami yang khe mentok le punna cha yang khe na koi entok che kodawong kendra le ba miwe sing pijabani moi pijaba ja khoi gi 2011 census ke matungina census te yaw ba miwe singdo masana BPL card paiba poverty line ba ration card paiba adugumba adha yaw ba miwe sing khoi pijabani North East Regional Textile Promotion Scheme amasung Manipur Sericulture Project MSP ki makhada Sericulture Department Bishnupur na sinduna February gi haukibatang manga dagi hauduna tongan ba mafam kaya da pangthoktuna lakiba beneficiary empowerment program ama ngasi Kumbi Assembly Constituency gi Terakhong Awanglekai Community Hall da loisinkhre Thauramadu da Kumbi Assembly Constituency ki MLA S Bira amadi Sericulture ki Director S Kunjakishore susaruk yakhi ngasi ki thoramadu ga mari lenana MLA S Birana lamdam asida leiriba miyam hanadi thabak subagi hainabi lerami adubu ngasi di mangki bagum tawrakliba asi koknanaba aikhoi punna bhab taminaba changi haiki Director S Kunjakishore na haikibada lamdam asi beneficiary singna haujikti lana thabak tawba yararoi chumna tawbana kanabasu hena fangani haiki thoramadu da Kumbi Assembly Constituency ki beneficiary chahum yankhai henbana saruk yakhi Lions Club International District
322D gi Region 10 amadi 11 gi oiba tarani thoi suba annual region conference ngasi pangthokre Thauramadu Lion Radha Agarwala District Governor of Lions Club International District 322D su saruk yakibaga loinana souvenir amasu fongki Manipur Government Services Federation na thokpa cherol amagi matung inna federation asina hana lepna kiba amadi lengakta khangan kibagi matung inna February gi lagli batang kun taret hangsit tagi hauduna taret suba pay commission chatnare haibagi order issue tawdriba fauba cease work strike changsilagani hairi adumakpu human resource development amadi examination gi yenglaga strike asida education department singi teaching amadi non teaching staff singbudi consil loi haina cherol asina makhatari matang swai se break amalause break ki matungda BJP na luchingba Manipur lengak na chahi ama farak paga mari lenana March amadagi tara manga faubada tongan ba scheme chamarom haudokna na ba thorang tauri haina chief minister na phongdok pagi pau amadi Manipur amasung malem gi tongan ba I pau sing puduna lakchege impact news pumi engda duna lebiu mayam bamukana taram nokchari bulletin asigi makhata ba pau miyam da pizari BJP na luchingba Manipur lengak na state asida palakpa chahi ama farak paga mari lenana March amadagi tara manga faubada tongan ba scheme chamarom haudokna na ba thorang tauri haina chief minister na phongdokre wafam asing asi CM secretary ta pangthokpa miyam da loan gi senfam sing yenthokpa gi thoram ga mari lenana paumi singa unabada chief minister nongthoma birena phongdoki bani mahak na hai lengak asigi chahi ama farak pagi thoram asigi damak March amadagi tara manga fauba inauguration fortnight pangthokani March tara mari da Union Home Minister Rajnath Singh amadi Amit Shah laktuna lengak asigi chahi phabagi thoram amadi National Science Congress yawgadauri Nakalamaromda BJP na lengakpa state singi CM amadi Minister Singh yauba mifam ama Prime Minister yauna Delhi da lagliba February 19 da pangthokadauri hairiba mifam aduda BJP na lengakpa state sing da leriba achievement singi maramda khana nainabaga loinana India da leriba state sing da mikhal tawbada matam chap manahan bagi matang dasu mifam aduda khanaraba yai haina chief minister na phongdoki loinana prime minister na Manipur da lakadoriba asigi matang dasu chap chaba ama February 19 gi khongchat asida khanglagani haina mahak na makha taki masi bawgi manung koina praja ga kusam narga koina tawjaki tawribe achievement sing koi ada su highlight tawne do sida su koi live tarik 1 dagi 1 to 15 inauguration fortnight sahi bharat pa 15 days continuously koi inauguration tawgani hanagi tawbiramba loisandana leramba aduga koina la akanda no sarkanda loisanba yauna mafam scheme chamagi mayada koi sangagani madudai tarik 1 dagi na tarik 3 bausida honorable minister semela singna mai jaga area khaidong narga sangaba ngakta adugi ama tawge so I personally honorable prime minister dai request tawje ada mana so is adudi yam phado dai nominee di ha pramai tawni na ma kitang aina 15 da laga 15 gi anniversary si yawbirga 15 lepiraga 16 gi science congress to inaugurate tormaga hanbiyo na haiba adamana as parliamentary manga dage mu chatho doine adudi nominee dudi kamai tawni adu anyway nang chithi ro na hairga chithi ire do hayeng tari kuni pan gi meeting sida yi hokuk charaga madu ma prime minister gi mai confirm tawjarani Nambol Assembly Constituency ki MLA gi Nafsagi representative Oriba Saikhom Chandrakantana CAF and PD ki Bishnupur district ki civil supply inspector Singhajit ka manaraga Nafsagi thane pan gi cheng huran kre haina ngasi phongba pau che singda phone rakli ba wafam adu yumfam yaudaba aran ba wafam ni haina Nambol Assembly Constituency ki MLA ki Nafsagi representative Oriba Saikhom Chandrakantana ngasi sengdokre loinana hiramasi gi matangda maral sirak liba singna pungkun mari fawbagi manungda lale haijadrabadi mingchat thian bagi dama court ki mateng lauragani haina mahakna phongdokre ngasi Nambol Sabal Laikai de leiba Chandrakanta gi yumda paumi singa unaba amada mahakna haikibada fair price of singda cheng chingba amadi cheng yenba matamda miyam gi yaifanana ba mateng pangba natana godown dagi cheng chingbana chingba cheng lobagi hiram amatada yaukhiba laite haiki
Mahakna Makhatana Haikibada, Haukiba General Election da Hausik Nambol Assembly Constituency gi MLA Oriba, Congress Mihut, Loken gi active worker Oina Tabak Tauruba Dukidamak, Mingchek Tihanna Bahonarakpani Haiki. MLA की रिप्रेजेंटेटिव अमो ना मतेंग पांगबदु गक्तनी मसिदा आइगी सोई तौरगा पोट लौबर नत्र पिथोकपसु अमत लेते अदुना आइगी थक्त सीडिब इराल से मसी यामना मरम चादब पोनी अदुना श्री विक्टोरिया देबीसी ayakna marksi karano thi matanda tasengbudi akoi paung chawba hujik nambol assembly constituency hogi bade election thengnabi gi ba akoi gi te chawba paung chawba gi ma gi letter head ta sanjenmam pukramam gram panchayat gi ward number 6 7 gi oina APS agent ohelu haidana mangna irakpa sethi du yawba du gumba misak amorame adu ma masasi agent oiba phangnabagi damakta aikoida tongan ba badnam ke amrum toraga aikoida maru oina attack tobani masi rajniti gi oiba akoi wing makha da akoi tobani hai lowi Lona Thinkraba Revolutionary People's Front ki Kuntra Mapan Suba Independent Demand Degi Mapokumon Thoram Pangthokre Hari Mapokumon Thoramadu Party Asigi Thauburel Loisang Council Headquarters Central Bureau ki Division Singh People Liberation Army ki General Headquarters Tactical Command Strategic Command 252 Mobile Battalion Amadi Atai PLA ki Unit Department Station Singna Laiba Mafam Khuding Makta Pangthoki Loop asigi Central Bureau gi makhada leiba Division 2468 amadi 10 gi mafam singda party ki mapokumon ga mari leinana flag festoon amadi star na chingba thetuna miyam ga loina pangthok minakhi Loop asigi luching purel irengbam chawrena mapokumon asiga mari leinana aikhoi gi ipa ipu singna Manipur khunai bu semgat pada mikha pona chahi chama hingduna leiba ki saruk mikup amatang Ingning tamna hinglambana saruk chama hena phai haiba hairami ning tambabu khunai gi asengba masak oihanduna isagi oiba khongfamda chetna lepnana ba wakhalon sagatuna thambirami haibana chingba paujel kaya pikhi Life a Mystical Journey haiba theme da pangthokpa Nipan Suba International Women's Conference IWC 2018 da Social Welfare and Cooperation Minister na Ningsing ba thoktraba matamdagi Manipur gi nupi singna khunai asigi socio economic amadi cultural life da singthaningai oiba thaudang kaya lauduna lakli haina phongdokre The Art of Living International Center Bengaluru gi Vishalakshi Mantapta February ki haukibatang kulumdoidagi chathaduna ngasi loisan ki bathoram aduda malemda amata ngaireba ima market ki matangda palluduna state asigi senmitlonda Manipuri nupi singna lauriba thaudangi matangdasu mahakna marik jumna phongdokhi Conference aduda Karnataka gi DGP D Rupa amadi SBI gi hanagi chairman Arundhati Bhattacharya na chingbakayasu sarukyaki Nifumapan Suba Ketrigao Local Conference ngasi pangthokre haina Communist Party of India CPI Manipur State Council na Cherola madahari Delegate chama hena saruk yakiba conference aduda India amadi Manipur gi political gi oiba wafam kaya khanaki haina Cherola sina makhatari Nakal amaromda Yankai Matoi Suba Konthauzam Local Council gi mifam su ngasi pangthokre haina Konthauzam Local Council CPI na tongan Cherola madahari Mifam aduda constituency asigi manungda leiriba water management program ningthina paikhat hanana basukhanaki hairi Prajapita Brahma Kumaris Aishwarya Vishwavidyalaya Imphal senduna Role of Women in Establishing a Happy and Healthy Society haiba thimda seminar among asi pangthokre Thangal Bazar da Laiba Dharmashala da Pangthokiba Thauram Aduda Manipur State Commission for Women gi Chairperson Dr. K. Sobita Manipur Commission for Protection of Child Rights gi Chairperson Sumati Bala Ningthauzam Brahmakumaris Gurgaon Mumbai gi Director Raj Yogini Brahmakumari Falguni Brahmakumaris Manipur in charge Raja Yogini Brahmakumaris Nilima Yauna Miyoi Kayana Sarugyaki Thauram aduga mari leinana lamdam asida leiriba tangdu leita daba fibam asida nupi singna lawgadaba thaudangi matangda khana leina khiloinana warep kaya su lawki
Lilong Assembly Constituency ki manung channa lairiba lambi thong asi ayambana fibam sokna lairi haina the United Youth Forum Lilong na cherol amada hairi hiram asigi matangda local MLA amadi lengakna athuba matamda mityeng changhaudrabadi khudong thiba kaya tholakpa yai haina cherol asina makhata na Jackson wasu thamlakli Pravis Chanamgi Misi CBI da Thizil Halu Haiduna Iroi Sembada Wakat Mifam Chathakre Wakat Mifam Adu Iroi Semba Youth Development Organization Amasung Iroi Semba Apunba Mairapai Bilupna Sinduna Iroi Semba Youth Development Organization Gilampak Chathakibani Wakat Mifam Aduda Mafam Aduki Akoi Badalaiba Miyamna Saruk Yaki Wakat Mifam Aduda Saruk Yaki Basingna Mahairoi Praviski Misigi Kesasi Manipur Amasung UP Gilengakna CBI da Sinaragani Haikibani Adubu Hauzik Fauba Sinadri Case asida chenaba sing matik chaba chairak piba ngamnanaba UP Manipur amasung center da paliba lengakna athuba matamda case asi CBI da sinabi haina phongdoraki Misi asigi langla lanjik puthona bi damakta akoina ngachi darana asi phamduna ma ki awaba asida saruk ya jari be mama phabu tapida na moina tumina poloi thoki bi damak akoi thamoi sokna akoi irisem bakon mamara paibina nungaijade UP ki chief minister na su CBI da sinaragani haiduna haija hakibani hauji phauba sinabidana Manipur ki parja miyam da utsai duna leribase akoi siya yajaninde aduna atuba matamda langla lanjik puthokiduna haiba Parbiski misigi matang da tiga piu haina koina sarkar da koina haijari Kakching District ki headquarter bu constituency marigi mayai chaba mafam amada thambiyu haiduna wabakai lamkhaida miyamna lambi thinglure Police na lambi thingba singtier gas cell kaptuna tankhai kre ayuk pung manga taba matamda wabakai lamkhaida nupi nupa kaya thoraktuna makhoi gi oiba demand fangalu haiduna lambi thingba hauki Lambi thingliba miyamna lambida lakhiba gari sing kakching lomda chat kadabadagi halanki ayuk pung tara tarakpa matamda police ki kangbu laktuna lambi thingliba singdagi mihut khara khangat laga kakching gi DC ka unahanki DC ka unaraba matungda lambi thinglamba adu toktuna wabagai lamkhai kaithelda wakat mifam chathaki wakat mifam chatharamba miyoi sing aduna Khanghaudana amuk lambi thingbagi thabak chatharaki makhata na lambi thingbagi thabak chatharakpadagi police na tear gas cell amasung mock bomb sing sizinaduna lambi thingliba sing adu tankhai ki police na tankhai baduda miyoi tara taruk lom asuk apan nangki hairi Nakalamaramda Kakching District Headquarter gi awat pasing lengak na ningthina semkat sagat pide haiduna Sekmaijin kaithelda wakat mifam chathakre wakat mifam adu Sekmaijin Badar Development Committee Merapaibi Club amasung mafam adugi miyamna sinduna chathakibani wakat mifam adu da irong chaisaba haibong makhong khela khong uchiwa nachauna chingba khulkayadagi miyoi lising amarom na saruk yakhi Kakching District Headquarters ki awat apasing lakliba Mars tha faubagi Manungda sembidragadi makal makha kayagi khongjang changsilagani haina wakan mifamaduda warep nakhi Haukiba 2016 December ki 8 da laukok pirmiba mafam ase masida lengdana thubiba loina da awatpa saksing se athupa matamda semgot piyo to aikhogi chapchapa pandamdi hojisa liba 2018 gi March ki tang 38 phawbagi manungda waliba officing gi masaksing ase semgot piduna Mapung Phaba Revenue District ama oihanbiu kariguma masigi ona tainabada laingakna tawraagadi masida khoi maikai somda leiriba praja section kudingmangna Manipur government mathakta khoi akanba khongning changchangine Central Food Technology Research Institute Mysore gi sentang makhada Northeast focus on sustainable development in food processing amadi Department of Commerce and Industry na sinduna Bisnupur district ki manung chanba oinam awang lekai da numit humni chupna chatharakpa food processing gi training loisenbe ki thoram ga mari lenana kanglei food haina mingthonba loop asigi food processing center amangasi Commerce and Industries Minister na hangdokre Center adu hangdokladuna Minister Thongam Biswajit na hai Manipur da lairik hairaba thabak fangdriba naharol singi yaifanaba laingak asina kanna honari leibak asi chawkhanana ba honaba industrialist oiba tangai fade leibak amada mai ising amasung transport system mapung faraba matamda leibak adu chawkhat poigani haiki ngasigi thoramadu oina municipal council gi chairperson N Sanahal Trade Commerce and Industry gi director Maranchan Luikham IAS amadi senior principal scientist Dr. NG Iboyai Masusaruk Yaki
अखोगी मणिपुर हाइबा लमसिदा आइगी हाइबा पोसे चतलेबा अखोगी अमदे अखोगी लेरिबा सोसाइटी सिगी अखोगी लेबा सिगी कमाई तौसिगी हाइबगी वाखलोन चतबसिना मरम ओरगा अखोजे हेना वाखलजे फिक्शन रखसिना वना वाखल पिरगदी अखोगी लेरिबा पुनिंग चाउगदी अखोई मसि नुसिना दुवाला कने मसि पतिमा अदना अखोई अमदा मते पांगबा अदु कोऑपरेशन पिनबा अदु अखोई मसेन अमतनी हाइबा वाखलोन योलना चतपसिना फादगी पुनसिगी नुवाइबा वाखलोन ओइगनी Lainang oina cheluraba thobal turelgi ising fanayam fagale haina People for Animals Manipurna cherol amada hairi fiba masitana na bahona bada Chief Minister N Biren amadi Forest and Environment ki Minister Chi Aishyam Kumar yauna makok thongba luchingba kaya bulup asina thagat pafongdorakli loinana laingoi pokpi riba Pekpi riba sinmi singna pumna makta kairoidaba maongda peknanaba akhang ahi singa tana biu lup asinasu maduda mateng pangani haina cherol asina makhatari India gi oina cement puthokpada mangchin thaba company ama oiriba Dalmia Bharat Cement ki anoba product Dalmia DSP Cement Manipur dasu launch tawkhre Hairiba cement makalasi Dalmia Cement Bharat ki Deputy Executive Director Sunil Agarwal nangasi North AOC da leiba Imphal Hotel da pangthokiba thoram amada launch tawkhibani KG yankai ki cement bag asi tha ohum thambayai amadi Manipur da cement asi bag amada lupa chaunga humbudra da fanghalagani hairi India lenga ki Ministry of Textile ki Development Commissioner Handicrafts ki makhada Marketing and Service Extension Center Imphal sinduna khutsa haiba mioi singda nongma ki oiba awareness program ama ngarang Thobal district ki Wangbal da leiba IRDEO ki cultural hall da pangthokre Hasta Kala Sahayog Sivir Haiba Handicrafts Artisan Singi Damakta Paikhatpa Akhanaba scheme asina khutsa hairaba mioi singi damakta kari khudong chaba piribagi haibasi miyamda wakal tahanabagi matangda pangthokpa thoram aduda Manipur Inner Parliamentary Constituency ki MP Dr. T Mainana India lengak na khutsa hairaba mioi singi damakta paikhatliba Hasta Kala Sahayog Sivir Scheme asina piriba kanabasing asi aikhoi mamutana khangdoklaga masigi kanaba launana bahonnagadabani haiki thoramaduga mari lenana Din Dayal Upadhyaya Gramin Kausalya Yojana gi makhada Aadhar link tawkhraba artisan singda iCard thoramgi athoiba mithunglen Dr. T Mainana kusinaki Joy Chandra Tutorial Center cum boarding lamding na sinduna pangthokiba ahanba district level Maths and English talent hunt ki mana matum sing yenthokre Thauramadu center aduna sinduna Wangjing ki lamding da leiba EEO ground ki multipurpose community hall da pangthokibani Mamang chahi ki October tha da pangthokiba district level Maths and English talent hunt aduda makok mathang takraba mahairoi singda sel amadi Sakhangche yauba manasing khusinaki Thauramadu ki manung chana Joy Chandra Award to meritorious students ki manasing su yenthoki Mafamadu ki mahairoi mama mapasing amasung mioi kayana Thauramadu da saruk yaki Kuki in P Manipur ki president ki from Puramba Khamlian Khup Lian Zauna ikhang khangudana laikhidabada All Manipur United Clubs Organization amukona cherol amada thamoi sokna nungaitaba fongdorakli Nifu Suba Annual Kuki Christian Church Convention ki Assembly ngasi Khongsai Venk Laifam Khunau da leiba Kuki Christian Church da hokre Numit marini ki oiba convention asida Assam Nagaland Tripura amadi Nepal da ki lakpa delegate sing na saruk yari Thorom asida saruk yari ba state sing ki delegate kunmanga na saruk yari amadi convention asigi manung chana ngasi Kuki furup ki tongan ba cultural program kaya suutki Manipur lenga ke DGP LM Khaute IPS Kailun IPS Clay Khongsai na chingba masak naiba mioi kayana ngasi ki thoramadu da saruk yaki Young Guardians of Manipur na lamdamasita lariba sotharaba singda tengbang pibagi saruk ama oina kakwa huidrom laikai dagi masagi chahi ani khakta ngairibi thaunauzam thazada mateng pikre Angang asi hek pokpaga tha anirom ta ngairi ngai dagi thamoida ohoba ama leibadagi
trial septal defect oina leirakibani hairi haukiba January kunda sagolbanda leiba Mother Care Hospital da RBSK scheme gi makhada thazagi surgery mai pakna pangthokibani surgery mai pakna pangthokibda Dr. Athauba Arambam Dr. Khumanthem Ratan Kumar Singh amadi Mother Care Hospital gi General Manager Saugaizam Santanabu Young Guardians of Manipur na thagat pa phongdorakli loinana Young Guardians of Manipur na makhatana ngasigi asigumna mateng pangba ngamnanaba hotnabada lamdam asigi miyamna mateng pangbinaba su hairi ZEO Zone 3 Thaubalgi Makhada Sangayumfam Part 2 Karachi Laikai da nauna hangba primary school amagi nauna saba sanglen ama ngarang haunabi matung ina sanga kre sanglen asi SSA gi makhada School Management and Development Committee na sabani school asigi SMDC na silaga pangthokiba ngarangi sangabagi thauramatuda Khangabok Assembly Constituency gi MLA Okram Suraj Kumar Sangayumfam Zilla Parishad ki member MD Habzur Rahman SDO Thobal Dr. M Veto Amadi ZEO Thobal Aribam Anil Kumar na sarukyaki Thauramadu mari lenana MLA Suraj Kumar na school ama hinghanbada laikai gi miyoi singi thaudang yamna chawi Sangayumfam Karachi asi masing yamna tabaga loinana khara sothaba laikai oiri laikai asida school ama leiba haibasi tangai fadabani angang pumnamak asi school kahansi education gi chawkhatpaga mari leinana Pangthoksi haiki Thauramadu makha chatharakpada school adugi mahairoi singna SSA gi makhada lengak na lemna piba lairik sing yenthoki Hauzik Sanabagi Pauda Top Chingtha Youth Progressive Organization Sinduna Chatharakliba Taruk Suba Typo Trophy Village Open Football Tournament 2018 gi Mapu Huikup FC na oikre Team Tara Tarukna Saruk Yaduna Chatharakhiba tournament asigi ngasi sanakiba final match ta Huikup FC na YDC Khoirombu Panjil ani amada maithiba piduna Mai Pakibani Huikup FC gi Mai Pakpagi Panjil ani edu ahanba half ki kunmari suba minute ta W Punikanta amadi S Dinesh na ani suba half ki kuntratare suba minute ta chankibani amadi tournament asigi runners up ta haurba YDC Khoirom gi amata ngairba Panjil aduna L Rojen na ani suba half ki kuntrahom de suba minute ta chanki tournament asigi mapu oiraba Huikup FC na lupa lising kun manga ga loina na trophy funky runners up ta haurba YDC Khoirom na lupa lising kun ga loina na trophy funky Ahan Bapatsoi Kendra Village Y7 Side Open Football Tournament ngasidagi takial kolom laikai da leiba YPC ground da hokre Tafa amadi YPC na khusam naduna pangthokliba tournament asigi ngasi haudokpagi match ta Poison FC Patsoi 4 amadi LLYC Lukram Lairak Panjil amamam chanaduna draw oikre Poison FC ki Panjil adu team adu ki Sanaroi Prithvi Raj na chanki loinana LLYC ki Panjil adu na Manos na chanki tournament asi maru oina haurakliba naharol singh bu sana khonabagi wakhalon leihanduna masam ofaba khunai ama semada achauba thodang launana ba pandam da pangthokpani haina tournament asi haudokpagi thoramda athoiba mithunglen oina saruk yakiba NPP State General Secretary CIS Binoy na phongdokhi Sports haibasina Manipur masak takpani masina tungda horokkadoba khoigi youth mayam sida koina message pidana haksang amadi makoigi wakhalonda sports changragadi ngasi Manipur da maitei na kaigi minority tair kadoinu haibasi koi ngasi yu thakpa mayam singsina ngasi minority tarkibani masidai sida kalona bidamukta sports haibase yamna maru oiba pot amani aduna koi maitei gasu yamna sanaba sanabagi lamben sida Masima aikoi yam kana promote tawningi aduna Manipur da leiba amadi Pasoi Kendra da leiba praja puna munasu support pibiu Tarahumdoi Suba State Level 7 Aside Village Open Football Tournament ki ngasi sana kiba league match animak draw oikre tournament asigi ngasi sana kiba taramari suba league ta Kha Sanjembam amadi LU VACL Kamung ani na match asigi apiba matamda Panjil ani ani chaneduna match asi draw oikibaga loinana taramanga suba league ta su IWSC Khumbong amasung Ngairangbam FC ani na match asigi apiba matamda Panjil mari mari chanduna match asi draw oiki Awang Khunau Youth Development Association
Association Awang Kunau Mayai Lekaina Sinduna Association Asiki Sanabunga Chathariba Tournament is the team Kunna League match Singda Atho Ehen Tanari Hayeng Makata about league match Ani Sanaragani. Cyclone Thangmai Banna Taramanga Suba Manipur Veteran Cricket Tournament ki champion Oibangam Kre. Manipur Veteran Cricket Association Sinduna Oriental College Amadi Model Higher Secondary School ki sana bungda chatha kiba tournament asiki ngasi sana kiba final match atu da toss ngam kiba Cyclone Thangmai Banna batting hana sana kiba match asigi apiba over kuntra yaudana over kun manga ga ball manga da wicket tara makturaga run cham ka nifutaruk lobangam ki match asigi ani suba innings sana kiba Cookie Sporting Club Lambulan Amna match asigi over kumapan ga ball ahum da wicket tara makturaga supnagi run chamaga nifunitoy khak lauduna match asi run mari da maithi batnangki tournament asigi champion oikiba Cyclone Thangmai Banna rolling trophy ga loinana sel gi mana lupali sing tara manga amadi runners up takiba Cookie Sporting Club Lambulan na rolling trophy ga loinana sel gi mana lupali sing tarani thoi gi mapu oibangam ki Yaski retired director W Bhaktaras MCS MCA gi vice president CIS Chauba amadi MV CA gi president and Indrajit amadi lamdam asigi cricket masana bu pamjaba mioi kiana ngasi loisin ki tournament asigi makong matang taraba sanaro amadi team da manamatum kaya khudol tamki Mari Suba MCAW Pralhada Amadi W Ramananda Elite Cricket Tournament ta SCCCC Singzamai Mai Pakre Ngasi Luang Sangbam da Leiba Luang Pokpa Cricket Stadium da sana kiba tournament asigi tarani toy Super League ta toss ngam kiba SCCC Singzamai na batting hana sana duna match asigi apiba over nifuda wicket nipan turaga run chani kun manga lobangam ki innings asida Ulen Yuna run Yangkai Mapan Amadi Boris na run ni Fumato Lobangam ki match asigi ani suba innings sana kiba Thau Thangmai Banna match ki apiba over ni fuda wicket Mapan turaga supnagi run Jamaga Humbudraga Mari khak lauduna match asi run Yangkai Mathoida maithi banangki Mari Suba MCA Plate Cricket Tournament ta PCC Mayai Koibi Mai Pakre Manipur Cricket Association ki mityang makhada Langthabal Public Ground da chathariba cricket tournament asigi ngasi sana kiba ahum suba likta toss ngam kiba WYC wangkhemna toss ngam tuna batting hana sana kiba innings asigi over kunithoi da wicket tara makturaga supnagi run yangkhai manga khak lobangam ki match asigi ani suba innings sana kiba PCC Mayai Koibina over yangkhai ga ball ani da wicket amakhak turaga mai pakpagi run yangkhai taruk adu lobangam kibani ngasigi match asida wicket ahum lobangam kiba PCC Mayai Koibigi bowler Dinesh Yadavna man of the match taki cricket team kunma thoina saruk yaduna chathariba tournament asigi hayeng sanagadaba mari suba likta UCC Uripok amasung Ibsa anina lamba taunaragani Aroibada bulletin asigi headlines amuka hana miyamda thamjage Manipur bu malem da saktak liba sanaroi singda pifam thokpa khudong chaba sing hena piragani haina chief minister N Birena sanaroi sing ki nimita phongdok pre Manipur lengak na Manipur State Cooperative Bank khusam naduna self help group yang na punna mioi chama go mudra ma panda lupa koti ani henbagi loan is sent from yento pre Amasung HESCO amadi IBST na Sekmaijinda food processing gi common facility cum training center ama kunja singda sangaduna kusinakre